News Online Manipur YouTube channel as being given my ampum no po mukahana taram noxeri imai pambin no uber line aigi ipa na lairabo irsu zip card school tin bangam dragasu aigi ipa na nungsa marakta mahitam liba macha ikhoi gidamakta riksoda macha ikhoi bu school tin biri aduna matam pumbada imai pa gi laman kawroidabani nungsidra photo asibu ubami gupta share tobiyu mayam aduga mathangi mami asina imana maira sangdagi changlak ngahek yumda potha sabagi mami amani aduga mathangi update asina aisu khul ngak pasingi marakta amuk yauna bachatoini mapok se noi dawna nungai pa mapok tinate ima icha da leijabani insang thungloroi sina ima na nganam namlini siloiraga ima su maira sangda wakat mi pham thoktoini aisu khul ngak pasingi marakta amuk yauna ba chatoini mayam na share to biramo aduga mathangi update asina lengak sina kuki terrorist singi makhutam mitai tumna hatan ba pam lobra apokpi Center amadi state lengak asina sin kuki narco terrorist singi makhutam mitai tum na halan ba pam lobra lengak asina manipur gi mama oibi kaya yamna lukhrabi ohen gadawri bage haina mamitagi mapita na thamoi sokna lengak ki pukning singsiladuna naran sena gi lanpham da leikidraba itam nungoi dagi moirang tham ropen gi apokpi moirang them ongbi khoidum na phongdorli naran sena gi lanpham da khungak liba volunteer singi numit adumak ta sana thakna bateng pang pi besat khibada sarugya khiba social worker achuibam deban na imphal iski manung chana leiba itam nungkoi da naran sena gi lanpham da leikidraba moirang them ropen gi mung manung gi awaba da sarugya baga loinana kari karba mateng pang bo ya bage han tana bagi khungsata apokpi khoidum na kappa henun bedagi khonjen sina mamittagi mapita raduna makhata na haiki manipur gi lan asida maki masasu thawai thakre mi kaya lepa leitana siraba phawbat lenga kasina tuminna hojik phawbal laisin bagi thawung asi yamna pende lamdam masigi mama oibisingi thamoi chakliba maisak asi lenga kasina muthat piba ngamlaruidra lamdam sigi nupi kaya yamna lukhrabi ohin ki gedori bano haina su pende bofum kaya su phungdorakhi laikidrabo ropen gi loinabi moirang them ongbi sandiana phungdor khibada lan asida mitai kaya laikidre amorom da thamoi kaire basu kaina imaleba kanbagi lan phumda thawai kat pangam khiba asi thamoi da chaw thuksei adu boi khoi ani mak changna nongmagi afang ba thabuk suduni cha hum asi thakna lakpani hojikti mang laikidrabani nei cha hum asi matau karamna thakani khanbada awaba asobu polum ama oire haina phungdoraki laikidrabo imung manung da awaba da saruk yaba lakkiba social worker asoibam debana phungdokibida laikidrabo ropen mama leibak manipur yam nuksijaba maru amani mahakna laikidaba numit adu ai hak isamak yauna punna khul ngakba singda sana takna polam ching tengbang wasatpani maduda kuki terrorist singna bom masing thingamdana kapsilakpaga loyana nongmaisu atat akam leitana kapsilaki maduda bom machena panbadagi ropen laikidabani isada su bom machena panbadagi wanthaраktuna moirang PSC da laikan naraba matung da ras medicity da laikan aduna hinghokibani kuki terrorist na satharakliba lan asidi mitai sing butum na halage haiba lan am oire kuki sing haiba wafam kuki MLA tarana enduna satpangami adubu aikoi gini haiba MLA minister sing na de mitai sing gi damakta karimata tawbangam da basi yamna lebak thibani lenga ki kuki terrorist sing aron ba kari mari leinai haibadu lebak miyam da sing kadabani haina sum hangna phongdokhi aduga mathangi update asna kadang ban amasung geljang gi marakta khuthokna bada kuki militan amasire ani sokre naran saina maning dana khulngakpa amanong maina pale Bisnupur district ki phubala maning thamna phukpi amasung naran saina maning gi chingi taina pamphum sing de numit mari ni gi mamang de kuki militan sing ga khulngak liba khunja sing amasung state force akan mamong de leptana khuthokraba matung ngasi ayu angan bapung mari gi makhairam tarakpa de Imphal West district ki kadang ban amasung kangpokpi PS ki geljang khul ani gi marakta akan mamong de khuthokna khre genjang khul de kuki militan sing kum tharak laga manak nakna leiba SDO office ama mai thabaga loina na kadang bul khul tamna etik sa tharakibani masida khulngak pa sing handuna khutthokna bada kuki militan ama serega ani sokpagi matung hallaga thaudok tokpham dagi senki thaudok asida kuki militan sing sin naramba yum amasung maina chakhi adum oinamak Assam Rifles thoraktuna khuthok nadana ba hairak padagi nakal ani gi marakta khuthokna badu lepki amorom da ngasi nungtin pung mari gi makhairom tarakpada moirang PS ki malungsun baranaran saina maning da sarukta kuki militan sing na nongmai kapsilak padagi khulngak pa yabu khunjama nongmai maru na yet thangba phaiganda panduna sokre soklaba khunja adu gi maming sansam roki sahi kuntra go humdoi apopa sansam ongbe ibemsa kawi pambai lerak mapal dagini hairi kuki militan sing na khut tharak padagi kunja sing na su handuna kap nakhibani soklaba mi adu Bisnupur district hospital da phukatuna laikan nakhi amorom da ngasi nungthin pung manga ga makhairom tarak pada terakhong sang bi maning thangba sarukta kuki militan sing na bom ama kapsilakre
हाइरी लोइना ngasi ayuk pung 8 lom tarakpada thamna pokpegi maningda leiba singdagi khugi militan singna mitai khul tamna bom ama kaptharaki masidagi khulngak liba khunja singna su handuna nongmai kapki adum oina mak nakal ani gi marakta asoka pan yawbagi paw leikide hairi video sing bibagi damakta mayam pum pu amak hana thagat chari anob update ki damakta nuksi video channel subscribe to biramo. Thank you.